अहानबदा मरुइबा पाउसिंग मणिपुर दा हौखिबा पुंग कुनमरी असिदा सैंपल लिसिंग अहुम चमगा कुंट्रा मापन टेस्ट तौबदा मियोय चनी मरफुनिथोय कोविड-19 पॉजिटिव ओइखरे पॉजिटिविटी रेट ना चादा निपान दशमिक सिनो ओइखी मियोय अमता सिखिदे ngasi Union Agriculture Minister Narendra Singh Tomar na chair lauduna pangthokiba Chief Minister Singhi oiba virtual mifam amada Chief Minister N Biren Singh su saruk yakhre amadi Manipur University of Culture MUC bu Central University gi thakta onkhatnabagi thabak hena yengsinnaba ngasi hena yangsinnaba ngasi Rajya Sabha gi MP Ningthau Sana Zawba laisembana Union Education Minister Dharmendra Pradhan ga unakhre Kurumzari Poni TV gi Manipuri pau meeting tabiri basing bu taramna okchari miyam da pau sandokna pizza dringai mangoinana Miyamna government na piba COVID-19 ki SOP sing ningthina ngakna chatuna chathokpa matamda mask upiba sanitizer sizinaba khutsa sengna toina habiba amasung foot taruki distance ngakna chatpa haiba chatna kanglon sing asi tung induna COVID-19 dagi ngakthok minasi Hauzik pau sandokna pizari Manipur da haukiba pungkun mari asida sample lising ahum chamnga kontramapan test tawbada मियोय चनी मरफुनिथोय कोविड-19 पॉजिटिव ओइखरे पॉजिटिविटी रेट ना चादा निपान दशमिक सिनोनी हाइना स्टेट की कोविड-19 कमन कंट्रोल रूम दगी फंगबा पाउ अमना हाइरी लोइना ना हाइरे बपुंगफम असिदा लाइना असिना मरम ओइदुना मियोय अमता सिखिद्रे स्टेट असिगी ओइना कोविड-19 पॉजिटिव केस असि लाख अमा लिसिंग तरामंगा चनिपान हुमफु तरुक यौरे लोइना ना सिखिबा मिगी मसिंग लिसिंग अमा चनिपान अनि सूरे लाइना लाइचत असिदगी फगलक्तुना मियोय मरफु तरा मंगा डिस्चार्ज तौखी अमरोमदा इंडिया की ओइना हौखिबा पुंग कुनमरी असिदा मियोय लिसिंग कुंट्रा माथोय चनि कुन्निथोय कोविड-19 पॉजिटिव ओइदुना लाइबाक असिगी पॉजिटिव केस मसिंग असि क्रोर अहुम लाख कुंट्रा लिसिंग यांखै निपान गा चनिपान निफु हुमदोय यौखरे हाइना यूनियन हेल्थ मिनिस्ट्री की पाउ अमना हाइरी एक्टिव केस की मसिंग असी हौजिक लाख मरी की मखादा लैरे हाइना सु मिनिस्ट्री न फोंगदोखी लाइना असिना मरम ओइदुना नौना मियोय चनी मरफुतरा सिखिबगा लोइनना सिखिबा मसिंग लाख मरी लिसिंग निफु माथोय निफु निथोय सूरे लैबाक असिगी ओइना हौजिक फाउबदा मियोय क्रोर हुमफु मापन लाख मरफुतरा लिसिंग हुमफु निथोय गा चाट्रेट हुमफुतरा तरुक कोविड की वैक्सीन कापथोकरे हाइरी ngasi Union Agriculture and Farmers Welfare gi Minister Narendra Singh Tomar na chair lauduna pangthokiba Chief Minister Singhi oiba virtual mifam amada Chief Minister N Biren Singh su Chief Minister's Secretariat Imphal gi Cabinet Hall dagi saruk yakhre Mifam aduna tongan ba state sing na puthokliba lau singu gi pothok sing hengat hannaba yauna maru oiba hiram kaya khananai nakhi haina official oiba pau amana hairi Agriculture sector asi hena chawkhat hannaba Chief Minister Singh na mifam aduda makoi gi oiba wakalon amadi lalong sing puthok nakhi Maragasida Chandel District की कुकी सिविल सोसाइटी ऑर्गेनाइजेशन सिंगना मणिपुर के चीफ मिनिस्टर एन बिरेन की गो टू हिल टू अमसुंग सेप्टेम्बर 10 दा चांडल डिस्ट्रिक्ट की चाकपी कारोंगदा चटकदबा खोंगचत अदु तरामना ओकली हाइना ngasi चेरोल अमदा फोंगदोरकली ऑर्गेनाइजेशन सिंग अदुदी कुकी चीफ्स एसोसिएशन चांडल कुकी वुमेन ह्यूमन राइट्स चांडल कुकी स्टूडेंट्स ऑर्गेनाइजेशन चांडल डिस्ट्रिक्ट थादौ एनपी अमसुंग United Joe Organization ni Manipur University of Culture MUC bu Central University gi thakta onkhatnabagi thabak hena yangsin nabangasi Rajya Sabha gi MP Ningthau Sana Zawba laisembana Union Education Minister Dharmendra Pradhan ga unakhibaga loinana Union Minister gi maikai dagi thabak asi hena yangsil hallagani haibagi thajaba pirakhre hairi
MP Sanazauba Laisemba ngasi ayuk pung 8:30 tabada New Delhi gi 19 Tin Murthy Mark ta laiba Education, Skill Development and Entrepreneurship ki Union Minister Dharmendra Pradhan gi official residence ta pangthokiba mifam aduda Manipur University of Culture gi Vice Chancellor Professor Paunam Gunindro amadi MP Sanazauba gi Media Advisor Maiznam Sibadata Luwangsu Sarugyaki Sanazauba gi Maikaidagi University Asibu Central University gi thakta onkhatnabagi matangda memorandum amasu pisin khibaga loinana mahaki maikaidagi Manipur da sajaba kauna chafu amadi lengyanfi amasu Union Minister da khudol tamki unakhiba aduda Union Minister gi maikaidagi thabak asi kupna yengsilaga hena kumang chausinnaba honage haina fongdorakhi Odisha gi Utkal University of Culture gi matungda Manipur University of Culture asi India gi oina anisuba culture gi university ni haina MP Sanazauba Laisemba na fongdoktuna Union Minister gi pungning su chingsinki Manipur University of Culture bu Central University on khatpagi thabaka mari leinana Sanazauba Laisemba na Culture and Tourism Minister Kisan Reddy amadi MOS Education Minister RK Ranjan su unagadauri Ningsing bayabadi Art and Culture gi mamal yamlaba pukai sing asibu chawkhatnaba amadi yokhatnaba gi pandamda Manipur government na English ingani taramanga da lingkhatkhiba MUC bu Central University onnabagi matangda MP Sanazauba na handakta pangthokhiba Parliament ki nongju mifamda special motion oina su table tawkhrabani ngasi Ziribam district ta ahanba oina lakhibi BJP Manipur Pradesh ki President A Sarda Devi na Ziribam hek thunglaba matung Sorok Atingbi Hillgat Community Hall Mamangda Manipur Food Industries Corporation Limited ki Vice Chairman K Sarat Kumar Singh gi yamlaba supporter Singh amadi Ziribam BJP Mandal gi Karyakarta Singh na harau tayamna okhre Taramna okpagi thoram aduda BJP support tawi amadi MFICL gi Vice Chairman K Sarat Kumar Singh busu support tawi haina tiliba miyam aduna kholau laukhi Thauram aduda Ziribam gi tongan ba Furup Singh gi miyoi Singh na saruk yakhi Sarda Devi Ziribam khongsat asida State BJP gi P Premananda Maitei General Secretary K Bikram Secretary amadi Foni Maitei District President Imphal West su loinarakhi Tungda PWD Guest House ta Ziribam BJP Mandal na su Sarda Devi bu okpagi thauram ama pangthokhi Hauzik pauki maraktan aten ba break amtang lominasi Occasion singi damakta makhal kya gi cake haibadi photo cake layer cake brunch cake barbie cake fruit topping cake cupcakes ina chingba fongbigani amadi adomgi apamba mongda cake customize tawbagi khudong chabasu pisari Singa silawi na bagi damakta lensing biro aikoi address NG College Road near Naurangtong phone number 9864112972 aikoi ki online partner food wifi amasung food web tagi su order to biba yagan kai doina Kanano? kai gino Kay do biyo. masipumna loi lebide gari ahan maga tongba ngamdrone khula laga tongni khaliba namai doi kai dro Simbun busoga laibidi ngamdara. senbun puthokna leiba ngamdrasu imphal phelas ta salo ai jo ahan ba lai ngamdana imphal phelas tagi loan oine lori Imphal Finance na nongbu manung da gari loan lobu yabani khudong chaba pijari adom na pam makhal gi gari kudingma lobu be yabani Breaking matungda mayambu taramna okchari makhata ba pau Miyam gi mathau taba chawkhat thaurang sing paikhatpa matamda government ki fund ngairaga thabak tawroi Miyam gi apamba amadi yaifana bagini hairabadi isagi lanai cellphone puthoktuna miyam gi damak hanba laitana thabak tawgani haina Wangjing Tentha constituency gi MLA Paunam Brozena fongdokhre Wafam asi ngarang numidang Kendra asigi manung chanba tekcham amadi chingtham gi imung taramanga rom gi yamlaba miyoi sing BJP da yaurakpaga mari lainana pangthokpa thauram amada MLA Brozena fongdokhibani MLA Brozena makata na hai Laibak asigi Prime Minister Narendra Modi State asigi Chief Minister N Biren anigi meeting makada Kendra asigi miyam na nung shibiduna
मिहुत ओइना थागत पिरकलिबा आइहाकना केंद्र असिगी मियामगिदमक पाइखतलिबा चौखत थौरांगी थबक कयाबु अपेनबा पोकपिरदुना अमदी बीजेपी बु नुंगसिबिदुना पार्टी असिदा संगबिरकलिबा मियामगी थाजबखक मांगहनजरोय। District Health Society Thaubalgi Mityeng Makhada National Program for Control of Blindness and Vision Impairment na sinduna kuntra taruk suba National Eye Donation Fortnight lisingani kunmathoy gi thauram ngasi DC Office Thaubalgi Complex ta laiba election counting hall da pangthokare. Enlighten someone's world, donate your eyes, hai bahiram da pangthokpa thauram aduda DC Thaubal Rangnamai Rang Peter IAS Chief Medical Officer Thaubal Dr. Y Nokul Singh, District Family Welfare Officer Thaubalgi District Nodal Officer Dr. K.S. Aismemcha Devi, District Malaria Officer Thaubal Dr. L. Joy Kumar Singh, Amadi District Hospital Thaubalgi Ophthalmologist Dr. N. Lintoy Ngambina Sarugyaki. Thauramadu da Thaubal DC Rangnamai Rang Peter Nahai. Mit udaba singda mit dan tawduna uhan bahay basi isorgi masak amani. Ay koy nasiraba tungda organ donate tawrambagi haynabi thamminasi organ dan tawbagi matang asi lamdam asigi kachin koya thungna chatuna miyamda awareness pibasu mathautay hayki. Thawramadu loisilakpada mit dan tawbagi matangda miyamda wakal tahan ba thawram amasu pangthoki. Yang thawramana mit duri to haysi sai Dr. Hairuna Misi hile tinggal nanti, masih macam itu sudah bapak saya. Dan jimik tu na kita ambil pada minggu itu hai saya. Magi musida magi kawai kita sama naik. Kalau hai saya, dari itu kerja bisa tu bukan itu nanti. Tawing kedua, tiap kali kedua tiga bisa tiap. Itu yang kedua itu bagi awareness saya. COVID-19 lantheng nariba Patsoy constituency gi lawmi singda ahongba mamalda urea har amadi constituency asida yum barada laiba yauna yumthong kayada lemna chana thakna bagi tengban tangkak naina puduna lakpagi manung channa ngasisu Patsoy kendra gi polling station 19/34 sangai pro mayai laikai gi yumthong desing mahen bada chana thakna bagi tengbang pikre Thauramadu da Patsoy constituency gi lawmi singna urea har gi awat pa lairiba makhai ataba mamalda har fanghan khigani haina Patsoy kendra gi ex MLA sapam ke bana phongdokhi tengbang gi potlam sing adu sangai pro mayai laikai da laiba sangai pro naharol club sangai pro mahila mandal sangai pro covid task force committee amadi mairapai bi lup kayagi khuthangda pikhi Kabi Laitan Them Ram Singh Memorial Trust Thaubal na Manipur Sahitya Samiti Thaubal gapun na khutsam naduna Laikhidraba Kabi Laitan Them Ram Singh gi Marfutara Nipan Lak Suba Mapok Kumon Thauram ngasi Thaubal Okramda Laiba Manipur Sahitya Samiti Thaubal gi sanglenda pangthokare Thauram aduda Manipur Sahitya Samiti Thaubal gi President Retired Wing Commander A.K. Devendra amadi Trust ki President T.S. Komdolna athoiba mitung sing oina sarugyaki laingak na piba COVID-19 SOP ngak na pangthokiba thauram adugi maru oiba saruk ama oina athoiba mitung sing na luchingduna Kabi Ram Singh gi photo da highlight katuna ikai khumnaki Kabi Ram Singh gi mafamda sadanjali katpa oina mahakpu saithaba saireng pathokibaga loinana wangang loi Kabi Ram Singh na nupi oibi sing bu mahai tamhannaba hotnaramba amadi Sahitya gi lambu chawkhatnaba honnabada lauramba thaudang kaya paudambaga loinana mahaki punsi wari gi matangda wafam kaya phongdoknakhi Guwahati dagi Imphal tamna thorakpa hairok dagi miyoi ama ngarang ayuk mau get da COVID-19 test tawbada positive oirambadagi Hairok constituency gi MLA Dr. Thokchom Radhesyam na ambulance ama thaduna miyoi adu maudagi purakre positive oiraba miyoi adu Guwahati da gari gi part khara lairuraga haukiba nomaizing numita Imphal da thorakpani mahak positive oire haiba hek khangbaga Hairok AC gi COVID task force da pau pirakpadagi MLA Radhesyam gi mityeng makhada ambulance gari ama
Hairoktagi Mautamna Kudakta Tharaga Laurubani Hairi. Thongju Kendragi Ward number 5/35 ki Ason Ana Kaya Amadi Awa Ana Taraba Miyoi Kaya Yengsinba Amadi Mateng Pangba Oina Minister T.S. Biswajit Singhi Loinabi Zunrewon Thongramga Loinana Ward Asigi Booth ki member Singna Ward Asigi Imung Kayada Koina Satuna Mateng Pangkre Hairi. Thokchom Sarachandra Singh, co-convener Medical Cell BJP Manipur Pradesh na 31 Thobal constituency da lakliba Englising ani kunithoi gi general election da BJP gi mirep oigadoriba Laitangthem Basanta Elias Bim Singal khusamnaduna Prime Minister Narendra Modi gi haksel gi tengbang PMJAY health card sabagi thauram ama Thobal achauba Laitangthem mandop da pangthokre. Hariba thauram asida ngasi card saba nang hodaba miyamna 31 Thobal Mandalgi IT cell gi telephone number 7005134396 da pau faubirakna ba haina El Basanta Singh na phongdorakli. Hauzik aroibada maroiba pau sing amukhanna. Manipur da haukiba pung kunmari asida sample listing ahom chamnga kontramapan test tawbada mioi chani marfuni thoi COVID-19 positive oikhre. Positivity rate na chada nipan dasmik sino oikhi mioi amata sikhide. Ngasi Union Agriculture Minister Narendra Singh Tomar na chair lauduna pangthokiba Chief Minister Singhi Oiba virtual mifam amada Chief Minister N. Biren Singh su sarug yakhre. Amadi Manipur University of Culture MUCBU Central University gi thakta onkhatnabagi thabak hena yangsin naba ngasi Rajya Sabha gi MP Ningthau Sanajauba Laisembana Union Education Minister Dharmendra Pradhan ga unakhre. Ngasigi oinadi Pony TV gi numidangi pau meeting tabiri bas singbu amuka hanna khurumjari.